International Day for Biological Diversity World Biodiversity Day 2026 ka mari lainana Chief Minister Yumnam Khemchana miyamda yaipapawjel pirakli Social media da thagalakpa post amada Chief Minister Yumnam Khemchana hai numit asina lakpada aikhoigi biodiversity amadi ecosystem asi kanduna thawai panba sing hingduna leihannabagi thodang ado nahounana ningsinghalli chahi asigi theme acting locally for global impact haiba asigi wahanthok ado aikoi khudingmakna ngakna chatminnasi aikoi khudingmakna aikoigi umang wamang amadi wetland sing ngak selasi ising sijinnabagi chang hanthahalasi amot akaigi chang hanthahalasi amadi lamdam asida phangliba sa uchek amadi napi singbi sing asi ngak senbada punna thodang lawminarasi haina Chief Minister Yumnam Khemchana miyamda appeal tawrakli Mongolia